क्वाथा खुनौदा लेरिबा border pillar marifu mathoigi area da fencing khapagi thabak chathariba ase khudakta lepkadabani haiba wafam United Committee Manipur UCM na thamlakli क्वाथा खुनौदा लेरिबा border pillar marifu mathoigi area da fencing khapagi thabak chathariba asiga mari leinana UCM na mafam aduda chatkiba khongchat amada UCM gi president Joy Chandra Konthaujamna karigumba da fencing khapagi thaba asi khudakta leptrabadi miyam gi achoba ihau ama state asida lakani border fencing ki thaba asi mamang chahi ki August thada khaba yaroi haina thingba thamba leikrabani adubu hanadagi kilometer amarom Manipur rom thangba sarukta changsinduna makha na fencing khaba ki thabak chatharamle masi yamna laibak thibani border fencing asi khaba da state asi ki amade India gi lamgi ngamkhaini haibusi khanglabani UCM na pambadi Myanmar ga chenaba leiriba border gi issue asi waroi shinama leiraba matungda border fencing ki thabak chathaba aduni lamgi chapchaba ngamkhai khangdringai fencing khapagi thabak chathaba asi UCM amadi Manipur miyamna yaba ngamloi hiram asi gi matangda state asi gi MP oriba MOS Dr. RK Ranjan dasu hanana khanghanba leikrabani Myanmar ga marup oiba Act East policy gi khongthangda UCM amadi Manipur miyamna athingba leite adubu Myanmar ga marup oinabagi damak Manipur gi lamgi ngamkhaida negotiation tawbadi yaba ngamloi Manipur gi lamang bahaibasi India gi su lamang bani chathariba thawong asi India gi map asisu amuk hana semdoktuna ye kadauri bara hanadagi lamgi ngamkhai asi Manipurom thangba sarukta kilometer ahum lom changsile haibasi haiduna leirabani adupo amukasu makhata na Manipurom changsinduna border fencing khariba asida Manipur lengang na tumina leiri masi yaningde maramasina border fencing gi matang asida Manipur lengang na thupa matamda miting changu haiki Nakalamarom da UCM gi kangbu aduna kwa pambi yauna mahai panba pambi kayasu tharamki pambi singadu thabaga iroinana UCM gi president Joy Chandra Konthaujamna kwatha khunauda kwa pambi yauna mahai panba pambi kaya tharibasi kwatha da leriba kunja singi selthum gi fibam fagat hanbada mateng oinabagi damaktani masiki mathakta environment ki fibam kannaba masung fagat hanabagi damaktani haiki khongchada duda kwatha da UCM gi unit amasu hangdoklamki border pillar ki chayen nari bise athu matam dam lotion biu haibani yambung RK Ranjan amadu verify tawgani haibani adu ngasi fawu tawda bai bise haiki ba wang ngak to bai se laibuk thibani aduga aikhoina hauji khari bu fencing chi wang mada lairiba low inkhon sing ase loina mangi dore masi security fencing ni hai security fencing che gate pan gani hai madu su gate pan bu ude makhoina tongning ba taw bise aikhoi madu yabu ngomoi lam mangi bise kamai tawraga masi waroisan porakadegi haibadi tawdraga namfu hafu de heta fencing khagani haina tawbu मधु लुजदब वखलनी मधु खुदक हंदोफियो किलोमीटर अहुम चलगा अखोगी लम लेरी हाइबनेबा लम लेरी हाइब मफम सिदे अमुक चंगलगा फेंसिंग खरकपसिबो मसी उबिद्रब्राइबा अखोगी लेंगा मथौ ताइबा मसिदा भारत सरकार अमसु मणिपुर सरकार न तुमिन लेरगदी होई महिमदा चै थिनमदो अदुदि थोनिंगदे मणिपुर प्रजाना करिंबा सौरप गायबसे सिमदि मणिपुर सरकार सु गायन बिगनो अदुगा भारत सरकार सु गायन बिगनो अदुगा अखोई मणिपुर सरकार सु अखोगी मणिपुर की सक्तम जे कराय बुक सुखलगे हाइबसिमदि कोई येंबम चंगी